ꯑꯩ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯁꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ 14ꯁꯨꯕ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ 14ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗꯒꯤꯅ 10ꯁꯨꯕꯗ ꯂꯩꯕ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯟꯅ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯑꯇꯤꯡ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤ, ꯑꯇꯤꯡ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤ꯫ ꯑꯅꯤꯁꯨꯕꯗ ꯏꯇꯨꯔꯩꯒꯤ, ꯏꯇꯨꯔꯩꯒꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯏꯌꯣꯛꯀꯣꯝ, ꯏꯌꯣꯛꯀꯣꯝ꯫ ꯃꯔꯤꯁꯨꯕꯗ ꯎꯃꯪꯂꯥꯏ ꯃꯥꯄꯟ, ꯎꯃꯪꯂꯥꯏ ꯃꯥꯄꯟ꯫ ꯃꯉꯥꯁꯨꯕꯗ ꯀꯝꯕ, ꯀꯝꯕ꯫ ꯇꯔꯨꯛꯁꯨꯕꯗ ꯀꯣꯏꯔꯦꯟ, ꯀꯣꯏꯔꯦꯟ꯫ ꯇꯔꯦꯠꯁꯨꯕꯗ ꯈꯨꯟꯕꯤ ꯀꯞꯇꯤꯡꯆꯥ, ꯈꯨꯟꯕꯤ ꯀꯞꯇꯤꯡꯆꯥ꯫ ꯅꯤꯄꯥꯜꯁꯨꯕꯗ ꯇꯦꯛꯄꯤ, ꯇꯦꯛꯄꯤ꯫ ꯃꯥꯄꯜꯁꯨꯕꯗ ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯕ, ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯕ꯫ ꯇꯔꯥꯁꯨꯕꯗ ꯄꯥꯌꯣꯠ, ꯄꯥꯌꯣꯠ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯉꯁꯤꯒꯤ 14ꯁꯨꯕ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯑꯁꯤꯒꯤ 14ꯁꯨꯕ ꯇꯥꯡꯀꯛꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇꯒꯤꯅ 14ꯁꯨꯕꯗ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯃꯥꯒꯤ ꯃꯊꯪ ꯃꯅꯥꯎ ꯑꯁꯤ 194ꯁꯨꯕꯗ ꯍꯧꯗꯣꯏꯅꯤ ꯉꯁꯤꯗꯤ꯫ ꯑꯗꯨꯅ 194ꯁꯨꯕꯗ ꯂꯩꯕ ꯋꯥꯍꯩ ꯑꯁꯤ ꯑꯇꯤꯡ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤ ꯍꯥꯏꯕꯅꯤ꯫ ꯑꯇꯤꯡ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤ, ꯑꯇꯤꯡ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯇꯤꯡ ꯄꯨꯛꯅꯤꯡ ꯂꯦꯞꯇꯕꯤ ꯍꯥꯏꯅ ꯈꯪꯅꯩ꯫ 192ꯁꯨꯕꯗ ꯑꯇꯨꯔꯩꯒꯤ, ꯏꯇꯨꯔꯩꯒꯤ, ꯏꯇꯨꯔꯩꯒꯤ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ꯫ ꯏꯇꯨꯔꯩꯒꯤ, ꯏꯇꯨꯔꯩꯒꯤ ꯍꯥꯏꯕꯗꯤ ꯏꯔꯥꯏꯕꯛꯅ ꯇꯝꯂꯛꯄꯒꯤ ꯍꯥꯏꯕꯅꯤ꯫ ꯏꯔꯥꯏꯕꯛꯅ ꯇꯝꯂꯛꯄꯒ ꯍꯥꯏꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯏꯇꯨꯔꯩꯒꯤ ꯀꯧꯏ꯫ 194ꯁꯨꯕꯗ ꯏꯌꯣꯛꯀꯣꯝ, ꯏꯌꯣꯛꯀꯣꯝ, ꯏꯌꯣꯛꯀꯣꯝ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯌꯥ ꯎꯗ꯭ꯔꯦꯀꯣ, ꯑꯌꯥꯝꯕꯅ ꯂꯝꯁꯦ ꯆꯤꯟꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯅꯗ꯭ꯔꯦ, ꯈꯔꯒꯗꯤ ꯂꯩꯕ ꯎꯔꯤ꯫ ꯏꯌꯣꯛꯀꯣꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯤꯅꯤ, ꯄꯨꯈ꯭ꯔꯤ, ꯄꯨꯈ꯭ꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯅ ꯏꯌꯣꯛꯀꯣꯝ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯊꯪ 194ꯁꯨꯕꯗ ꯎꯃꯪ ꯂꯥꯏ ꯃꯥꯄꯟ, ꯎꯃꯪ ꯂꯥꯏ ꯃꯥꯄꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯅ ꯅꯤꯡꯖꯕ ꯂꯥꯠꯆꯕ ꯎꯃꯪ ꯂꯥꯏ ꯃꯥꯄꯟ ꯂꯩ, ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯎꯃꯪ ꯂꯥꯏ ꯃꯥꯄꯟ ꯍꯥꯏꯕꯁꯤ꯫ ꯎꯃꯪ ꯂꯥꯏ ꯃꯥꯄꯟ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕꯗ ꯂꯥꯏꯅꯤꯡꯊꯧ ꯍꯟꯕ, ꯂꯥꯏꯅꯤꯡꯊꯧ ꯍꯟꯕ꯫ ꯑꯅꯤꯁꯨꯕꯗ ꯃꯨꯋꯥ ꯅꯤꯡꯊꯧ, ꯃꯨꯋꯥ ꯅꯤꯡꯊꯧ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯣꯡꯕ ꯍꯟꯕ꯫ ꯃꯔꯤꯁꯨꯕꯗ ꯅꯥꯎꯀꯟ, ꯅꯥꯎꯀꯟ꯫ ꯃꯉꯥꯁꯨꯕꯗ ꯆꯈꯥꯕ, ꯆꯈꯥꯕ꯫ ꯇꯔꯨꯛꯁꯨꯕꯗ ꯀꯧꯕ꯭ꯔꯦꯟ, ꯀꯧꯕ꯭ꯔꯦꯟ꯫ ꯇꯔꯦꯠꯁꯨꯕꯗ ꯈꯝꯂꯥꯡꯕ, ꯈꯝꯂꯥꯡꯕ꯫ ꯅꯤꯄꯥꯜꯁꯨꯕꯗ ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ, ꯂꯨꯋꯥꯡ ꯄꯨꯟꯁꯤꯕ꯫ ꯑꯃꯗꯤ ꯃꯥꯄꯜꯁꯨꯕ ꯑꯔꯣꯏꯕꯗ ꯃꯥꯔꯖꯤꯡ, ꯃꯥꯔꯖꯤꯡ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯎꯃꯪ ꯂꯥꯏ ꯃꯥꯄꯜ ꯑꯁꯤ ꯃꯃꯥꯡꯉꯩꯗ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯈꯪꯅꯔꯝꯕ, ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯎꯃꯪ ꯂꯥꯏ ꯃꯥꯄꯜ ꯑꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ
ꯎꯃꯪ ꯂꯥꯏꯗꯤ ꯍꯥꯏꯕ ꯎꯃꯪ ꯂꯥꯏ ꯂꯥꯠꯂꯤꯗꯤ ꯍꯥꯏꯕ ꯀꯔꯝꯕ ꯂꯥꯏꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯎꯃꯪ ꯂꯥꯏ ꯀꯥꯏꯅꯒ ꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯌꯥꯎꯏ ꯃꯁꯤꯅ ꯀꯔꯝꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯊꯤꯖꯤꯟꯖꯈꯤꯒꯦ ꯑꯗꯨꯒ ꯑꯩ ꯃꯇꯨꯡ ꯇꯥꯟꯖꯥ ꯐꯪꯉꯒꯗꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ 195 ꯁꯨꯕꯗ ꯀꯝꯕ ꯍꯥꯏꯕꯅꯤ ꯀꯝꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯈꯜ ꯑꯅꯤ ꯁꯨꯏ ꯈꯔ ꯌꯥꯡꯅ ꯀꯝꯕ ꯕꯅꯥꯟꯗꯤ ꯆꯞ ꯃꯥꯟꯅꯕ ꯀꯣ ꯑꯗꯨꯒ ꯋꯥꯍꯩ ꯈꯣꯟꯊꯣꯛꯇ ꯈꯤꯇꯪ ꯈꯦꯠꯅꯕ ꯑꯔꯨꯝ ꯑꯌꯥꯡ ꯂꯩꯕꯒꯤ ꯋꯥꯅꯤ ꯀꯝꯕ ꯍꯥꯏꯕꯁꯤ ꯈꯔ ꯌꯥꯡꯇꯛꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯀꯝꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯏꯕꯁꯨ ꯈꯪꯅꯩ ꯑꯗꯒꯤ ꯃꯍꯥꯎ ꯌꯥꯎꯗꯕ ꯑꯗꯨꯕꯨꯁꯨ ꯑꯩꯈꯣꯏꯅ ꯀꯝꯕ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨꯒ ꯈꯔ ꯂꯨꯝꯇꯛ ꯑꯩꯈꯣꯏꯅ ꯀꯝꯕꯒ ꯁꯝꯅꯒ ꯈꯤꯇꯪ ꯂꯨꯝꯇꯛ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯥꯡꯅ ꯌꯥꯟꯕꯁꯤꯕꯨ ꯑꯩꯈꯣꯏ ꯈꯪꯅꯩ ꯊꯥꯡꯅ ꯌꯥꯟꯕꯁꯤꯕꯨ ꯈꯔ ꯂꯨꯝꯇꯛꯅ ꯀꯝꯕ ꯍꯥꯏꯅ ꯈꯪꯅꯩ ꯈꯔ ꯌꯥꯡꯇꯛꯅ ꯍꯥꯏꯔꯒꯅ ꯃꯍꯥꯎ ꯌꯥꯎꯗꯕ ꯑꯗꯒꯤ ꯈꯨꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯝꯕ ꯀꯧꯏ 193 ꯁꯨꯕꯗ ꯀꯣꯏꯔꯦꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯝ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯔꯦꯟ ꯍꯥꯏꯅ ꯈꯪꯅꯩ 194 ꯁꯨꯕꯗ ꯈꯨꯟꯕꯤ ꯀꯞꯇꯤꯡꯆꯥ ꯑꯗꯒꯤ ꯈꯨꯟꯕꯤ ꯀꯞꯇꯤꯡ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯥꯟꯅꯕ ꯋꯥꯍꯩꯅꯤ ꯈꯨꯟꯕꯤ ꯀꯞꯇꯤꯡꯆꯥꯅꯦ ꯈꯨꯟꯕꯤ ꯀꯞꯇꯤꯡ ꯌꯥꯏꯆꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯅꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯥꯛꯐꯩ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯄꯤ ꯃꯔꯛꯇ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯊꯣꯛꯂꯛꯑꯒ ꯁꯥ ꯁꯟꯗꯒꯤ ꯃꯤꯑꯣꯏꯕꯗꯒꯤ ꯑꯩꯈꯣꯏꯅ ꯏ ꯌꯥꯝꯅ ꯆꯨꯞꯀꯟꯕ ꯏꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯒꯟꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯃꯆꯥꯗꯣ ꯑꯗꯨ ꯀꯥꯛꯐꯩꯗꯣ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯈꯨꯟꯕꯤ ꯀꯞꯇꯤꯡꯆꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯝꯃꯤ ꯑꯗꯨꯒ ꯈꯨꯟꯕꯤ ꯀꯞꯇꯤꯡ ꯌꯥꯏꯆꯥ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯝꯃꯤ ꯃꯊꯪꯗ 195 ꯁꯨꯕꯗ ꯇꯦꯛꯄꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯑꯣꯛ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯖꯤꯕꯁꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯦꯛꯄꯤ ꯍꯥꯏꯅ ꯈꯪꯅꯩ 198 ꯁꯨꯕꯗ ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯕ ꯃꯁꯤ ꯃꯌꯥꯝ ꯈꯔ ꯁꯤꯅꯤꯌꯔ ꯑꯣꯏꯕꯁꯤꯡꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯝꯃꯅꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯅꯍꯥ ꯑꯣꯏꯕꯁꯤꯡꯅ ꯃꯁꯤ ꯈꯪꯖꯤꯟꯕꯤꯔꯣ ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯕ ꯍꯥꯏꯕꯗꯤ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯕ ꯑꯁꯤꯕꯨ ꯅꯣꯡ ꯐꯨꯗꯤꯠ ꯐꯨꯕ ꯍꯥꯏꯅ ꯈꯪꯅꯩ ꯑꯔꯣꯏꯕ ꯋꯥꯍꯩ 150 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯄꯥꯌꯣꯠ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯑꯔꯣꯏꯕꯅꯤ ꯀꯔꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯣ ꯄꯥꯌꯣꯠ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯐꯧ ꯍꯥꯞꯅꯕ ꯊꯨꯃꯣꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯨꯃꯣꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯂꯥꯏ ꯌꯣꯛꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯄꯥꯌꯣꯠ ꯍꯥꯏꯅ ꯈꯪꯅꯕꯤꯔꯝꯃꯤ ꯄꯥꯌꯣꯠ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯗ ꯊꯨꯃꯣꯛ ꯍꯥꯏꯔꯒꯅ ꯁꯝꯈ꯭ꯔꯦ ꯑꯗꯨꯅ ꯄꯥꯌꯣꯠ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯐꯧ ꯍꯥꯞꯅꯕ ꯊꯨꯃꯣꯛꯇꯨꯕꯨꯅꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ 14 ꯁꯨꯕ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯌꯨ ꯑꯃꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣই ꯈꯪꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ ꯏꯃꯥ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ